ngasi fawagi prithivigi history asida chap chawa karino haiba khangba ngamdriba yamna angakpa oiriga leiriba thodok tare. Number 1. Matamdu 30 June 1908 Russia da leiba Tunguska River asigi manakta yamna chawba explosion ama thoklami. Thodok aduda mafum adugi 2000 square kilometer mukti loina ate akai nang keduga mafum adugi upambi 80 million muksu loina ate akai nang anki. Masigi pokhaibasi kyamuk yamna kange haibabu pokhaibadra thadorokpa sokwebasi Europe amadi Asia gi mafum ayamda loina yorami. Masigi pokhaibadagi intensity asi Hiroshima da thadakiba atom adugumba lising amamuk oigini haina fongtokli. Adubu masida khwaidagi ngli wafum sina thodok asi karina kamdongna thoolivna bisi sapsaba khangma ngamlamde. Pokhai kharabagi matungda researchers singna yengma chalammidubu mafum aduda karigumba evidence amata leramde. Adubu researchers kharna di masi asteroid taslakpu oigini haina fongtokli. Makoina fongdokpagi matungina feet 160 dagina 200 fawba chawba asteroid ama 27 km per second da paisilaktuna prithivigi laimai yodrungai kilometer 5 dagina 10 mu walingai pokhai khivana laimai da evidence amata lehodovani haina fongdokri. Adubu wafum asina achumba oigedra habdudi ngasi fawba khangma ngamdri. Number 2. Thodok asi Portugal gi Fatima hariba mafum asida thokifa thodok amani. Matamdu 1917 mafum aduda liva angang ahum Lucia Santos aduga magi cousins Francisco amadi Jacinta Marto makhoi ahumsi yamna toina Virgin Mary hariba lai asiga wari sanai haina fongdoki. Khangdabasingidamakta haijaramgi Virgin Mary asi Christianity lining gi divine figure amani magi mamingsi Mary natraga Mother Mary haina sukhangnai. Angang ahumduna miyamda hairami October 13 1917 numit asida Virgin Mary na miyam pumada yamna angakpa thodok ama uhangani madi maduna mahakpu miyam hena thajaba oigini hena fongdoki. Wafum asi sumsum sandokiduna mafum aduda miyam pumba loina khangna kimadi masigi maramda pause kya da fo hapki. Asumna 13 October numit aduda Fatima Sar sida chawrakna miyoi lising nifu muktilami. Numit adu leichilna pumma mamlam miduga nongsu leptana churami adubu ngaihaki matung khanghaudana atiyadu pungan nganthoki aduga churamba nongrasu lepkirami. Atiyada tholiba numit adugi saktamadasu ururu ungba deksamagi saktamda laikhraga fajaraba mangal kya fangalaki. Maduda tilliba miyamdu loina angakpa oinaki. Ngaihaki matungda numit adu hanagi fibamda hanjinki. Aduga ngasagi nongchubada chotkiba miyamgi firolsing adu loina kanglaga leiramki. Afumanduda news reporter kyasu laktuna tillimba miyamdu thodok adugi maramda wahang pahung kya tawramidubu paukhum chap manana pirakhi. Aduna masigi thodok asi sumnagi bamna sajinbani haibsu yaroidori. Ngasi-ngasisu masigi thodok asi Miracle of Fatima haina miyamna khangnari. Number 3. Matamadu 30 January 1962 Africa gi Tanganyika haujingna Tanzania hariba mafum asida yamna angakpa laina ama santorki. Laina adu laughter epidemic haina khangnai. Laina asina naba miyoi singasi ikhang khongduna nokpa horo yeduga sunglep leptabida adum noklaga lei. Laina asina naraba kanaguma kharadi tha ama mungno yeduga kanaguma kharana muk chahi ama mung nokpa yawi. Masigi laina asigi horokpamsi Kasaka hariba khungang asida leiba boarding school amadagini. Mafum aduda nupi msa ahomsi khanghoduna punna noklakeduga madudagi mathang santokhiduna ataisu laina asina naduna leptana nokpa horoklami. Ahanbada school pumba laina asina nakhiduga amuk manang nakpa mafum singdasu santoraklami. Thodok asina maram oiduna school lalo thingjinma takhiduga laina asi layengnaba hidak su leiramde amadi medical science nasu masigi maramda chapchana khangba ngamkide. Number 4. South America da liba country Peru hariba mafum asi atiyadagi yengakpa matamda achau-achauba sep kya ama uba fangi. Masigi sep asi asugumdik chawbana laimaidagi yengba matamda karino haiba fazana khangma ngamde. Masi chawrakna kilometer lising amaga chahumuk chaweduga masi Nazca line haina khangnai. Sep asi tonganba sagi upamdigi amadi geometry gi sep ngaktani oiribsi aduga khara makhaidi chawrakna 900 feet sangbasu yauribani. Aduga masi Nazca civilization gi matamda yeklamba sep ngaktani. Masida khwaidagi ngaklibasina matam aduda miyoibasi mathakta paiduna atiyadagi makhada yengba ngamma natre adubu kamdongna sepsing asi yekpa ngamliba jano. Yekpa matamduda kamdongna yenglaga yekliba jano. Aduga masida khwaidagi maruoiba wahangsina kari maramgidamakta asuk chawkraba sep mayamsi yeklaga thamlamlibano.
ꯌꯦꯛꯂꯝꯂꯤꯕ ꯁꯦꯞꯁꯤꯡꯁꯤꯅ ꯀꯔꯤ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕꯖꯥꯠꯅꯣ? ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯤ ꯉꯁꯤ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ Number 5. US da leva Alcatraz prison mafam asi samudrana koisilaga leva sumnagi apikpa ka macha amda prisoners sing adu 24/7 senaraga thamliba prithivida khwaidagi safe hoiba prison amani hainarivani. Adubu 1962 gi matamda miyoi mari Frank Morris Anglin brothers amadi Alan West miyoi mari sina jail dai nanthoknaba plan torumi. Lairiva guard sing du uhundavida makhoina tumina spoon toilet paper amadi raincoats khara huralami. Spoon aduna ventilation dagadu hotoklaga lawhalami toilet paper aduna migi makok saraga thamlami aduga raincoat tuna ishingda lifeboat ki mongda tawraga chatnava sarami asumna makhoi maribak June 11 1962 da jail adudagi tumina thoroklami adubu makhoi mari gi manungda amadi nanthokpa nanghauda misagadu Alan West ni mahakpu wahongpong chathaba matamda makhoi gi plan sing adu loina haidoroklami asumna nanthokki bahumdu thinabagidmakta search operation ama tawkhidabu kuina thiraba fawda fangba kowba lekhide US ki khwaidagi maming chalaba top level agency FN faw makhoibu fangba ngamkhide thodok asing ngasi fawda khwaidagi angpa ma oiduna leiri. Number 6 matamdu January 15 1919 USA ki Boston hariba mafam asida yamna angakpa laibak thiba thodok ama khak thoklami mafam madura chuhina pik thana yawba Teng ama pokhairami. Teng adu 80 feet wang eduga 90 feet fai maduda 9.5 million liters ki suhi yaurivani. Teng adu pokhaiba matamududa namdam lawba mahi adu ising chawgum 40 feet na wangwa wekpa loinana chentharaklami. Maduna maramarga buildings kyasu atek akai nangki. Madugi matung rescue operation ama chathakhidubu suhi aduna yamna thana leikhibana tha ama mukti kanasu kanma ngamkide. Aroiba amadi number 7 thodok asi ngasi fawgi history da khwaidagi apangma thodok amani hainari. Maikai ama khaktangi oiba army group amagi marakta kaisu leitaba maram amada khut thoknaraktuna lan onki amadi maduda lan mi lising 10 hena siki. Thodok asi 1788 ki matamda thokhibani. Australia lan mi lak amasi Karan sepsariba sahar asi lokshilunaba lakhi. Matam aduda Austria amadi Turkey levak anisi lammunabagi lan yamna kanna tawringai matamni. Ngasagi tholakiba Australian army lak amadu group ani thokna khaidoraga laklami group amana sagol tonglaga aduga group amana khongna laklami sagol tongba kangu aduna hana Karan sepski sara adugi manakta yoroklaga kem tawdra yu thaklaga lerami ngaihaki matungda khongna lakpa army group adu yokshilaklami aduga sagol tongba group aduda makhogi su yu piru haina hairami adubu piraklamde madudagi group ani du saunaraga khanaba horoklami Maduda khongna lakpa army group adugi maraktagi amana khanabadu lepnanaba atya mathak tenjai ama kapkhalami tenjai adu buta sagol tongba group adugi yunga bu nupa amana yeknabagi lanmi laktuna landaragle haina yamna kanna lauraklami asumna ngasagi lakmina kiba Australia lanmi lak amadu makhoi maselgi maraktu oina lan soknarami asumna lan suksok sokna davida Turkish army na lan adu ngamki wari asing ngasi fawgi history da khwaidagi nokningba amadi khwaidagi su angakpa oiriba thodok amani